Tampak ki mafam pumnamakta afaspa thamgadabani kotu Assam Rifles ki mathakta ambush thadana personal ani hat ki ba amadi manga sokhun ki bathoduk asi yenglaga lengak na tampak ki mafam sing da lawthu ki ba afaspa amuk hana thamgadabani haina Committee on Tribal Unity kotu na lengak ta taksilagli kotu na thadorap serol amada tha asi ki taraga mapanda Assam Rifles ki mathakta ambush tawki ba Nambol Police Station gi manung senba Nambol sabal laikai asi hana Armed Forces Special Power Act lising umsang paniyang kay ganipan thamlambu mafam ni adobo hojikti ek asi lawthukre afaspa lawthukki badagi belly based militants sing security force ki mathakta ambush tawbagi thabuk ka henna satharakpa ni hairi tawdok asi da senaba PLA cadre ama phagatpa ngamki badu taramnogi amadi tampaki mafam pumnamakta afaspa amuk hana thambana Indian Army amadi Central Security Force singi safeguard oigani haina su Committee on Tribal Unity Kuki Cotu na phungturagli ngang da yum ama mai na tumna cha khre ngasi numidang waram pung taruk makhairom tarak pada Imphal East District ke hengang police station na kole ba hengang mai lekai de lebe yum ama mai na tumna cha khre yum ase gi yumbu gi mingna chinga kham Joy Kumar kawi ma ki ka manga leibai u gi yum adu gi manung da chak thongna ba gas cylinder loi khi badagi atopa ama sindok na ba honar bada khangau da na mai hoduna chakla khi bani hairi thogdo ase gi pau ta bada Imphal legi fire service ki SO Risikant na luching matim amana fire tender ani yauna mathau ta ba polam sing puduna mai muthana ba hona ki adu moina mak mai chakla mayum adudi kanma ngamhaudre adubu thangna bada leiba yum singdadi mai wahelakta ngamhaure hari Maisnam na sengdorakli tha ase kunda pangthokiba film for Manipur amadi thauna kakching ani na sinuna pangthokiba taragani thoisuba Manifa Film Festival Award ceremony gi matang da saisakpa AJ Maisnam na mahaki social media account ta fazada bawai wada sijinaduna post thagalubagi matang da saisakpa masamak film for Manipur gi office ta laktuna masana thagat khibasing adu soikre haina sengdokre ngasi lamfel da laiba film for Manipur gi office ta pangthokiba paumi singa unaba amada AJ Maisnam na hai festival asigi matang na mahaki Facebook page amadi WhatsApp status ta kumai asibu sinlang liba amadi jury members sing na nungai roidaba wahai sijinaki badu angak piu makhata na miyam na suppose adubu social media da amuk hana lana sandokpi ganu haina mahang na phongdokhi nakala marom da film for Manipur amadi aponba Manipuri matam isai kanglup amik ki maikai dagi ase guma thogdo ase makhata na thokto na bahana minese aikhoina artist singbo yokhat papami kariguma matam da social media sing da wakal nungai tabadagi post thagat pa yaudaba nate maram asina yariba makai social media pariba sing na suma samasa gi page ta like amadi subscriber masing yamna ba mi amagi mingcha thina bahana biganu ipa ipu singi matam da siguma thawong asi chanarakti makhata na tawbiganu haiki Rohan Philem na sengdorakli September kunga humdoida Manipur Press Club ta marol thok taba amadi mana ta daba singna sinba thoram amada mithunglen oigadaba sing sarugya kidre haiba pau amaga mari leinana Rohan Philem na social media da thagalakiba video amada Manipur gi paumi singna mahak pumanghan na basille haina phongdokiba wafam adu khanda hudaba degini haibaga loinana paumi singda lale haijakre ngasi Manipur Press Club ta pangthokiba paugi mifam amada Rohan Philem hai numi adu gi thoram adu mahak masa sarukya bangam khidaba adu Manipur gi wangmada laikhiba amadi Manipur da laklamdai da khudongcha daba khara khibadagi saruk yaba ngamkidabani adubu president ama oina thoram aduda saruk yagadaba mithunglen sing saruk yaba lakani natraga lakloi haiba matam chana khangdok hodaba adugi thaudang pumba lawbaga loinana matungda soidana ba honagani haiba wafam paumi singda thamki Nandajit na gold medal lawrakle tha sigi choichat kundagi kungamari fawa Haryana gi Madhuban da pangthokiba humpudaraga mari suba All India Police Wrestling Culture 2025-26 ki bodybuilding competition da saruk yakiba ahama Mr. Battalion Manipur Police Sport Club ki Constable P Nandajit na KG Humfugi category da gold medal lawrakle hari Manipur Police Sport Club ki game in charge James Bopendro NK amadi team coach Jem Y Nilbir gi miing makha da bodybuilder singi award apa yengsinuna pukning thogot ki loinana bodybuilder Havildar L Okendro na KG Humpudara da head constable W Kiran na KG Humpudara manga da Havildar K Arnold na KG Marfu da amadi Havildar NG Surchandra na KG Marfu ka mga gi category de sarugyaki Rimski director superintendent na haiba wafam na koktu na pipakli haiba duni KCP Rimski medical superintendent amadi Rimski director gi wafam asidi huran mana koktu na pipakli haiba wafam aduga pangkhak oide haina operation on eradication of public enemy KCP taibangan ba group na lawda bangamde medical superintendent amadi director na laipak miyam da utchaiba wafam sing thamduna su Rimski manungda cheliba anaiba ichel asi Karage hena mayek seng na ba wafam su operation on eradication of public enemy KCP taibangan ba group na tijin bada fanglakpa sing adu miyam da thamli haina aina thingkraba lup asina thokpa cherol amana phongdoragli cherol aduna makhata na hai hojik director G Sunil Kumar Sharma na mahaki imung manungga lawtuna du ngasidi
ꯔꯤꯝꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ꯫ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯃꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯄꯣꯔꯣꯝꯄꯥꯠ ꯄꯤ.ꯑꯦꯁꯅ ꯀꯣꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯒꯤ ꯇꯦꯂꯤꯄꯇꯤ ꯃꯄꯥꯗ ꯂꯩꯕ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯝ ꯆꯦꯜꯂꯝꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ KCPWG ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ KCPWGꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯈꯨꯔꯥꯏ ꯆꯥꯏꯔꯦꯟꯊꯣꯡ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ MD ꯇꯥꯖꯎꯗꯤꯟ ꯁꯥꯍ ꯑꯦꯂꯥꯏꯁ ꯕꯥꯕꯣꯏ 38 ꯀꯧꯏ꯫ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯈꯥꯕꯩꯁꯣꯏꯒꯤ 7MR ꯒꯦꯠꯇ ꯂꯩꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁ꯭ꯄꯦꯁꯇ ꯏꯁꯤꯡ ꯑꯃꯗꯤ ꯁꯔꯐ ꯌꯥꯎꯗꯅ ꯐꯤ ꯁꯨꯅꯕꯒꯤ ꯑꯅꯧꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁ꯭ꯄꯦꯁꯇ ꯏꯁꯤꯡ ꯑꯃꯗꯤ ꯁꯔꯐ ꯌꯥꯎꯗꯅ ꯐꯤ ꯁꯨꯅꯕꯒꯤ ꯑꯅꯧꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯦꯁꯇ ꯆꯠꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯁ꯭ꯄꯦꯁꯇꯁꯨ ꯆꯥꯝꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯥꯏꯅꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯏꯁꯤꯡ ꯑꯃꯗꯤ ꯁꯔꯐ ꯌꯥꯎꯗꯅ ꯃꯅꯤꯜ ꯑꯃꯗꯤ ꯑꯣꯖꯣꯟꯒꯤ ꯃꯇꯦꯡꯅ ꯐꯤ ꯁꯨꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ 12 ꯔꯣꯝ ꯂꯨꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯦꯁꯇ ꯆꯠꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯅꯧꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯑꯜꯇ꯭ꯔꯥꯁꯣꯅꯤꯛ ꯑꯦꯟꯃꯥꯏꯖꯦꯁꯟꯒꯤ ꯃꯇꯦꯡꯅ ꯃꯅꯤꯜ ꯑꯃꯗꯤ ꯑꯣꯖꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯨꯕ ꯆꯥꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ꯫ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤꯗ ꯁꯨꯔꯕ ꯐꯤꯔꯣꯜꯅ ꯃꯍꯤ ꯃꯇꯥꯏ ꯄꯛꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯅꯦꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯔꯥꯐꯦꯜ ꯖꯦꯠ 113 ꯂꯩꯒꯗꯧꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯐ꯭ꯔꯥꯟꯁꯇꯒꯤ ꯔꯥꯐꯦꯜ ꯖꯦꯠ 113 ꯍꯦꯟꯅ ꯂꯩꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯂꯝꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯆꯥꯏꯅꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯥꯟꯁꯇꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯃꯜ ꯑꯁꯤ ꯕꯤꯂꯤꯌꯟ $15 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ 1,935 ꯔꯣꯝ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯗ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯄ꯫ ꯂꯥꯛꯂꯤꯕ 2027ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯗ ꯃꯤꯔꯦꯞ ꯊꯥꯗꯣꯛꯇꯨꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯅꯕ ꯆꯦꯟ ꯆꯣꯡꯕ ꯍꯧꯅꯔꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞꯁꯤꯡꯅ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯐꯪꯂꯕꯗꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯧꯅꯔꯛꯂꯤꯕ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯃꯅ ꯄꯥꯔꯇꯤ ꯑꯃꯕꯨ ꯍꯨꯟꯅ ꯉꯥꯡꯅꯕꯒꯤ ꯆꯤꯟ ꯀꯥꯡꯖꯩ ꯆꯠꯊꯕꯗ ꯃꯤꯌꯥꯝꯅ ꯄꯪꯊꯕꯒꯤ ꯃꯍꯨꯠ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯉꯝꯒꯗꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ꯫ ꯍꯨꯟꯅ ꯉꯥꯡꯅꯕꯒꯤ ꯆꯤꯟ ꯀꯥꯡꯖꯩ ꯆꯠꯊꯕꯗ ꯃꯤꯌꯥꯝꯅ ꯄꯪꯊꯕꯒꯤ ꯃꯍꯨꯠ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯉꯝꯒꯗꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ꯫ ꯃꯤꯈꯜ ꯃꯇꯝ ꯈꯛꯇꯗ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯚꯣꯇꯔꯁꯤꯡ ꯂꯩꯕꯒꯤ ꯁꯔꯧ ꯂꯥꯡꯗ ꯃꯤꯌꯥꯝꯅ ꯄꯪꯊꯔꯣꯏꯗꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯃꯤꯔꯦꯞꯁꯤꯡ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯚꯣꯇꯔꯁꯤꯡꯕꯨ ꯂꯨꯄꯥ 500, ꯂꯨꯄꯥ 1,000 ꯑꯃꯗꯤ ꯂꯨꯄꯥ 2,000ꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯌꯥꯕ ꯄꯤꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯀꯅꯤ꯫ ꯃꯃꯥꯡꯗ ꯂꯤꯆꯪ ꯁꯤꯠꯅ ꯄꯥꯡꯊꯣꯔꯛꯈꯤꯕ ꯃꯤꯈꯜꯁꯤꯡꯗ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕꯁꯤꯡꯅ ꯚꯣꯇꯔꯁꯤꯡ ꯂꯩꯕꯗ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯍꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯈꯣꯜꯂꯥꯎ ꯇꯥꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗ ꯃꯅꯤꯡ ꯇꯝꯕꯗ ꯅꯠꯇꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯅꯝꯊꯤꯔꯕ ꯀꯣꯝꯗ ꯄꯨꯊꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯪꯂꯝꯆꯠ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯈꯟꯊꯗꯕꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯖꯥ ꯆꯠꯊꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗꯒꯤ ꯃꯁꯤꯡ ꯍꯦꯟꯖꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩ ꯅꯥꯏꯗꯨꯅ ꯌꯨꯝꯕꯨꯅ ꯃꯈꯣꯏꯗ ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯍꯤꯡꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕ ꯑꯗꯨꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯂꯣꯟ ꯂꯩꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯣꯏꯕꯁꯤꯡ ꯂꯩꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛꯅ ꯊꯝꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯀꯛ ꯑꯥꯔꯇꯤꯀꯜ ꯑꯃꯗꯤ ꯀ꯭ꯂꯣꯖꯅꯆꯤꯡꯕ ꯍꯥꯞꯅꯕ ꯍꯣꯠꯅꯗꯕ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯌꯥꯍꯟꯗꯅꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯦꯟꯐꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯒꯨꯝꯕꯤꯔ ꯀꯧꯕ ꯁꯥ ꯃꯈꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯥꯔꯕ ꯁꯥ ꯑꯗꯨ ꯆꯥꯔꯝꯗꯥꯏꯗ ꯇꯥꯠꯀꯤ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯆꯤꯌꯔ ꯍꯥꯏꯕꯗꯨꯒ ꯄꯥꯡꯈꯛꯅꯤ꯫ ꯆꯍꯤ 5,000 ꯍꯦꯟꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯈꯨꯜ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯁꯥꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯧꯒ꯭ꯔꯤ ꯌꯨꯡꯕꯒꯨꯝ ꯌꯨꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯇ꯭ꯔꯨ ꯂꯤꯗꯔ ꯑꯃꯗꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯈꯟꯈꯤꯕꯁꯤꯡꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯁꯤꯟꯅꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫